Maikum upa geng sing dagi mikup na hom sing na laibiyo. Kangluk ki irang asin na miyam na sen thungi awaba. Kamting na mayuk na ringay da maikum upa suning da ba sel paining ba huran ba karana. Saba geng aman hau yawal lahulup sing giming na miyam kiyen kangan na sen khai bigi tawdo kya lep na tolakli. Maikum upa geng sing dagi miyam mikup na hom sing na laibiyo haina KCP Politburo Standing Committee की Information and Public Relations Department की Secretary and Punsi pana thadorak pa sirol amana phongdorakli sirol asina hai ngarang nahan da su miyo emada sasinab letterhead sijinaduna KCP की mingda mobile number 9069986165 asi sijinaduna WhatsApp की message amasung call taroktuna yamlaba sen की demand tarakhi senpham amada yanaraba matungda sen adu lawba lakna ba hairubada GPay की QR code ama thajilga maduda senpa madu transport tarokna bakhangalaki haina palladuna hairiba QR code adu makhatana thijilobada kurusakitoshi27@gmail.com hairiba email address asi sijinaduna temzen imsen kauba amagi SBI account amada link tawoiramki asigomba UPI account sing tawduna yawolup singi mingna miyamdagi namhaduna sel khairiba geng asi marupona muthat pahaibasi yamna tangai phadaba panam ama oina Kangleipak Communist Party ki Politburo Standing Committee na lawherakli hairiba panam asi phangna bhona matamda Kangleipak miyamna su asabu thawdang ama lawbu mathau tai haiba wapam phongdokladuna cherol asina hai tungda karigumba UPI sishinaduna lup amagi mingda miyamdagi sel khairak batarabadi aseng sengda hana munna thidok hobana sasinaba geng sungmu mutbat asangmu mateng oigani sengdaba oirabadi mani leinaba lukki mateng lawduna natragana kairo laikai huptuna makhoibu pharaga tapkham thokpa tawba haibasi miyamgi su tangai phadaba thawdamani adugi sumatakta KCP na atopa yawolup singa ipau phaunaduna amasum coordination tawduna hairiba geng adubu muthana bohonari kokizau narco terrorist group singna maitai kanggroup satharaki lan asina khara nem tharaglaba matungdagi KCP gi Department of Finance and Budget Management na lanai miyo amadagi natragana yum amadagi sen demand tawbadalup asigi khwaidigi wangba saru oiriba Politburo Standing Committee na athingba thamkhre haibasi mawangda supremacy electronic media kuthangda laibak miyamda khan ki balai khrabani haiba palladuna KCP ibungo ngangom Politburo Standing Committee ki bingda lanai miyo amada natragana yum amada scale gi demand laklabadi sasinaba geng singna haibasi laibak miyamda khangbiyo amasum tawpham tokpa tawduna asigumba laibak miyam ge amasum yawol gi mayokta lairiba makhoibu maru phangna muthatpa thawdang yamina sebu wapam sirol sina phungdorakli Sibegi serak pikri sai nipan khakta ngai ribi nupi masa ama nupi oibi ki ikai khumraba manghanba masum hatpegi maral Uttar Pradesh ki Varanasi ki special pokso court amana miyo ema sibegi serak pikri special public prosecutor Sandeep Kumar Zayamal phongdokpegi matungin special judge pokso Binod Kumar ngarang ishat ko miyo edu sibegi serak pikri mangnai ki nupi masa adu English singani ga kunga mari ki December kunga mari da dukan amat satpegi lambi da phaki bane madi mathangi numita ma ke asibak sang Bahadurpur da leiba primary school amagi compound gi phangki matungna postmortem gi report ki mahak nupi oibi ki ikai khumna ba manghalaba matung makhuri lakhatuna hatpani haiba khangmangam khiena makna phongdokli UP da miyo ema kaptuna halamle Uttar Pradesh ki Sandauri district sai nifuga manga suraba Hida dealer ama masakhangdaba kulai paibisung nungmaina kaptuna halam lehna police na phongdokri police officer amana phongdokpagi matungina thawdo adu ngrang numidang pung 12 rom tabada Sandauri district ki Mughals Rai police station ki manungsana leiba GT road thokibani laikhidraba miyedu ki maming Rohitas Pal Elias Romi sai nifuga manga kawbi hena phongdokladun official sunduna ki ma GT road ta leiba ma ki Hida ki dukan thong lonsilingai da masa khangda basung numaina kaplamani thawdo odu da pal aruba phibam da sokpadigi Varanasi da leiba BHU trauma center kokhe dubu ngarang ayuk laikanaba ngamdana siki hena mana phongtokli official singduna ki thawdo osida criminal ani senei heba khangma ngamba galoina haujuk police ki team singna makoi thibi ki thabuk chathrigai Susampur dagi heroin gram samapan guhumdra phari Susampur Police Directorate of Revenue Intelligence DRI amasung kunthra katare suba Assam Rifles ki apunba khangbuna Susampur district ki manungsanba Tidim Road ki Langkhai village ta miyo ani dagi heroin ni singnaba gram samapan guhumdra ga .28 fagar pagangkre
November 19 amasung 18 gi lonaba numidang athengbada Chuchampur Police Directorate of Revenue Intelligence DRI amasung 33 suba Assam Rifles ki apunba team amana singnanigai oiba mawong lakpa gari ani pharaga check tawba matamda gari adudagi athingba thamkhraba mayai ka drug heroin gram 57.28 adu fotkibne hari drug singa kona na pharaba miyoi sing adudi headquarter bank singhatigi David Sian Muan Lian Sahi Kungani-pan apokpa is Haukathang amasung Chuchampur District ki Bolzang Village tagi Nehak Gaumang Sahi Kungahumdoi apokpa Thianthan liani Police ki paw na hai intelligence ki akang naba paw ma phangbadagi Tidim Road ki Likhai Village ta apun batim aduna asat awok sing sek tokhi ngang nongai matung pungkhai chatpa matamda singringa oiba mawona gari ani lakhibu gari ani tugi manungda David Sian Muan Lian Saikun gataruna Yamaha R15 amba thauroga lakhi amasum negau wangna Mahindra Bolero number MN04A 6964 thauroga lakhi bani miyo ani edu kuntraga tari suba Assam Rifles ki khuga da leiba post korang Independence Witness ki mamang na sek tokhi Mahindra Bolero adu sek tawba matamda sapon cap mark fugutarukta haplamba heroin singnaba polam gram 57.19 adu fugat ngamkibani phagalaba polam singadu drug testing kit sinaraga sathaba preliminary field testing da polam adu heroin ni haiba khamngamki athingba thamkhraba polam singari singamaso mobile phone ani do miyoi ani adu digi photki miyoi ani adu ki mathakta case register tawba loidana DRI Imphal thijanba hokhrari Nepal Zenji Youth Singamasum CPN UML Cadre Singi Marakta Khutonakre curfew thamjinkre Zenji gi ihona mafam takraba Nepal gi hanagi Prime Minister KP Sharma Oli gi Communist Party of Nepal Unified Marxist Leninist CPN UML Party gi Cadre Singa Zenji Youth Singa Khutoklarapadi India ngamkhai tainariba Nepal gi Bara District curfew thamjinkre Bara District Administration Office na thamlakpa warolamada curfew du numijungba pung 12 makhai numidangi pung 9 phawba Simara Airport ki meter samga gi manungda thamjinkhibani basing yablaba ZNG Youth sing airport aduda CPN UML gi mathakta kholaw kya lauduna party sigi mokti yeningda bulakhibani police na thamlakpa warolamada CPN UML gi General Secretary Shankar Pokhare lamasum Party Youth Leader Mahesh Basne na Kathmandu dagi Buda Air Flight Airport dagi Simara tamna lakatori tabadagi umkhatnabagi thawdok singadu thokibani CPN UML gi kedar singadu anti government ki mayok ta pangthokpa rally amada wangang nabagi damak Buda Air Flight Simara tamna laknaba thorang tokibani hari CPN UNL gi lusingba singaduna Simara tamna aeroplane tongduna satkibagi paw phangbadagi Zenji gi khongjang loisingna airport ta punduna makoina thunglakpa bu yaningdaba phongdokpagi Zenji na ha singamasum local CPN UML gi cadre singi marakta khuthoknabagi thawdor thokibani authorities na oirakliba phibam madu laksinabagi dama airport adugi akoibada curfew thamjinkhibani hadi